Tabiriba Madimiteng Tabiriba Sungo Ahanba Maktada Ikai Kumnajari. Ngasisu amuk Pomnamakidamak Pujarua film Jumper. Hariba film asi 2008 ta release taukiba action namasung science fiction the based over film amani. Film asina fangkiba rating sing IMDb da 10 gi manungda 6.1 aduga Google user singna 70% gi like tauba adugumlaba film amani. Film asi maru oina Jumpers amasung Paladins ani asida yumpham oiba film amani. Jumper haibadi mafam amadagi atopa mafam amada chongduna chatpa adubuni. Jumper asi super power amagumna mafam amadagi atopa mafam amada phawduna chatpa ngami. Aduga Paladins haiba asina Jumper singbu thiduna hatpa miyoi sing adubuni. Jumper amasung Paladin gi maramda khanglabanina film asigi warida amuk pungning changminasi. Film asi horakpada David Rice kauba nupa ama chingthakta leptuna masagi wari lirai. Haibadi mahak kadaida chakchai kadaida chatli haibana chingba khudingmak ado asumna mahaki wari ado flashback koina ulai. David Rice na Millie Harris kaubi nupi amabu nungsirami amasung yamna pamjarami. David na Millie da yamna nungsina snow globe ama pirami. Adubo mafam aduda atop nupa ama laktuna snow globe adu mulladuna David da laknarami. Aduga nupa aduna snow globe adu lapna hundoki. Mafam adu baraf haibadi unna phamjinduna leirami. David na snow globe adu khunba chatpada unna phamlamba adu kaithaduna makhada luptharami. David mathakta karaknaba yamna kanna honarami. Adubo David library amada fawraklami. Thaudok asi David ki ahanba Jumper experiment oirami. Thaudok asi David na kari amata khanglamde aduga yamna sungkaklami. Asumna David library adudagi mayumda halakpada aikhoina khangi madudi David ki mama adu David na chahi manga ta ngairingaida thadoktuna chatkre. Aduga David ki mapa aduna yu da thaktuna matam pumnamakta yu ngauduna ta leirami. Maramasina David pung mapana thawoi biramde amasung David ta tathi tawoi na tawbirami. David na mayum yawraktuna mapagi wa adugi paukum piramdana magi room da changlai. Ngaihak leiraga David ki mapana David ki room da changlakpada room aduda David leiramde. Maramde David room adudagi amuk khanna jam tawduna lakhiba library aduda amuk phawraktuna leirami. Maduda David na gyan khara tarakpa haurai. Mahak mafam aduda matau karamna leiram libono haiba adu. David na amuk mayumda laklaga paisa amasung magi pirol sing puduna mayumda thoglaklami amasung atopa city amada laklami. Matam aduda David ki chahi 15 khakta ngairi. Mahakna mahaki power adu control tawba yamna hairamdri. Maramasina mahakna jungle amada laktuna power adu control tawba tamlami. Mahakna ningthina tamlaba matungda mahakna apamba yawningba mafamda yawba ngamlami. David na bank amada paisa huranaba plan tawraduna hariba bank aduda teleport tawduna laklaga paisa sing huralami. Asumna David matam sangna bank singdagi paisa sing huraladuna leirami. Mathangi sinda Roland Cox kauba nupa ama ulai. Mahakna mafam asida laklibagi maram adudi bank dagi paisa huran kiba matamda karigumba amata thugairamdana huran ki haiba sitaraga lakibani. Roland asi Paladin singi head oirami. Makoi sing asina Jumper singbu thiduna hatlibani. Matam kayadagi Roland na Jumper singbu thiduna lakibani. Mathangi senda amuk ulaklibasi chahi 9 gi matungi warini. David New York ta magi laifam oirami. David ki mamangda photo makhal kaya ama leirami. Photo sing adugi matengdagi David na chaningba mafamda teleport tawduna chalami. Atopa sin amada Roland na Jumper singbu thiduna amamamta phadun halami. Roland na Amazon foresta Jumper ama farami. Aduga machine sijanaduna Jumper adu halami. Roland na khali madudi super power sing asi miyoiba singi mafamda matik chade. Isorgi mafamda khakta leigadabani haina. Roland na David ki laifam khanglatuna David po phaba laklami. Adubo David na magi laifam adudagi chenkiduna Roland na fanglamde. David na Roland dagi chelaktuna Millie gi manakta laklami. Millie haribi nupi asi David na ahanbada snow globe pikiba aduni. Asumna makhoi ani unaduna wari sanarami. Millie na David tahanglai. Nahak haujik kari honaribano. David na amuk khumlai. Ai bank amada thabak tawri. Millie na makha tarai. Ai na angang oiringaida fajaba lam kaya chatuna yengi haina khanki. Adubo aigi thabak mayam asida
ꯆꯠꯄ ꯑꯃꯇ ꯉꯝꯗ꯭ꯔꯦ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯗꯦꯕꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯀꯌꯥꯝ ꯂꯨꯕ ꯊꯕꯛꯅꯣ ꯔꯣꯝꯗ ꯀꯣꯏꯕ ꯆꯠꯂꯨꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯐ꯭ꯂꯥꯏꯠꯇ ꯇꯣꯡꯗꯨꯅ ꯔꯣꯝꯗ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯔꯨꯝ ꯑꯃ ꯂꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯣꯝꯗꯅ ꯔꯣꯂꯦꯟꯅ ꯗꯦꯕꯤꯠꯄꯨ ꯐꯥꯅꯕ ꯍꯥꯏꯗꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯝꯃꯤ ꯗꯦꯕꯤꯠꯅ ꯃꯤꯂꯤꯗ ꯃꯍꯥꯛ ꯑꯁꯤ ꯖꯝꯄꯔ ꯑꯃꯅꯤ ꯍꯥꯏꯕ ꯍꯥꯟꯅ ꯍꯥꯏꯗꯣꯛꯈꯤꯗ꯭ꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯃꯗ ꯀꯣꯏꯕ ꯆꯠꯃꯤꯟꯅꯕꯗ ꯗꯦꯕꯤꯠꯅ ꯒ꯭ꯔꯤꯐꯤꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯗꯦꯕꯤꯠꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯒ꯭ꯔꯤꯐꯤꯟꯁꯨ ꯃꯍꯥꯛꯀꯨꯝꯅ ꯖꯝꯄꯔ ꯑꯃꯅꯤ ꯍꯥꯏꯕ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯄꯂꯥꯗꯤꯟꯁ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯄꯂꯥꯗꯤꯟꯁ ꯑꯁꯤ ꯁꯦꯀ꯭ꯔꯦꯠ ꯑꯦꯖꯦꯟꯁꯤ ꯑꯃꯅꯤ ꯃꯁꯤꯕꯨ ꯔꯣꯂꯦꯟꯅ ꯍꯦꯠ ꯑꯣꯏꯗꯨꯅ ꯂꯩꯕꯅꯤ ꯑꯁꯨꯝꯅ ꯃꯐꯝ ꯑꯁꯤꯗ ꯅꯥꯀꯟ ꯑꯃꯗꯅ ꯖꯝꯄꯔꯅꯤ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯗꯅ ꯄꯂꯥꯗꯤꯟꯁꯅꯤ ꯄꯂꯥꯗꯤꯟꯁꯅ ꯖꯝꯄꯔꯁꯤꯡꯕꯨ ꯊꯤꯗꯨꯅ ꯍꯥꯠꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯄꯂꯥꯗꯤꯟ ꯑꯅꯤ ꯑꯗꯨ ꯒ꯭ꯔꯤꯐꯤꯟꯅ ꯍꯥꯠꯂꯝꯃꯤ ꯑꯗꯨꯒ ꯄꯂꯥꯗꯤꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯅ ꯃꯐꯝ ꯑꯗꯨꯗ ꯊꯝꯂꯝꯂꯒ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯅ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯗꯦꯕꯤꯠꯅ ꯒ꯭ꯔꯤꯐꯤꯟꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯇꯨꯅ ꯒ꯭ꯔꯤꯐꯤꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯒ꯭ꯔꯤꯐꯤꯟꯗ ꯍꯪꯂꯛꯏ ꯅꯍꯥꯛꯅ ꯃꯤꯁꯤꯡ ꯑꯗꯨ ꯀꯔꯤꯒꯤ ꯍꯥꯠꯂꯤꯕꯅꯣ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯤꯉꯩꯗ ꯗꯦꯕꯤꯠꯅ ꯃꯤꯂꯤ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯗꯦꯕꯤꯠ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯤꯂꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯗꯦꯕꯤꯠ ꯑꯃꯁꯨꯡ ꯃꯤꯂꯤ ꯎꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯐꯝ ꯑꯗꯨꯗ ꯂꯣꯀꯦꯜ ꯄꯨꯂꯤꯁ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯆꯤꯡꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯗꯦꯕꯤꯠꯄꯨ ꯐꯥꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯛꯂꯝꯃꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯗꯦꯕꯤꯠꯇ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯝꯃꯤ ꯗꯦꯕꯤꯠꯅ ꯑꯩꯅ ꯃꯈꯣꯏꯕꯨ ꯍꯥꯠꯄ ꯅꯠꯇꯦ ꯑꯃꯁꯨꯡ ꯃꯈꯣꯏ ꯀꯔꯝꯅ ꯁꯤꯕꯅꯣ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯗꯦ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯏ ꯅꯨꯄꯤ ꯑꯗꯨ ꯗꯦꯕꯤꯠꯀꯤ ꯃꯃꯥꯅꯤ ꯗꯦꯕꯤꯠꯀꯤ ꯃꯃꯥ ꯑꯗꯨ ꯄꯨꯂꯤꯁ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯣꯐꯤꯁꯔ ꯑꯃꯅꯤ ꯗꯦꯕꯤꯠꯀꯤ ꯃꯃꯥꯅ ꯗꯦꯕꯤꯠꯄꯨ ꯊꯥꯗꯣꯛꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯍꯟꯈꯤ ꯗꯦꯕꯤꯠꯀꯤ ꯃꯃꯥ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯂꯛꯂꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤ ꯃꯈꯥꯒꯤ ꯋꯥꯔꯤꯗ ꯂꯤꯔꯤ ꯗꯦꯕꯤꯠꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗꯒꯤ ꯍꯜꯂꯛꯂꯒ ꯃꯤꯂꯤꯕꯨ ꯃꯌꯨꯝꯗ ꯍꯜꯍꯟꯈꯤꯔꯝꯃꯤ ꯗꯦꯕꯤꯠ ꯃꯤꯂꯤꯒ ꯂꯣꯏꯅꯅ ꯍꯟꯕ ꯌꯥꯔꯝꯗꯦ ꯃꯔꯝꯗꯤ ꯗꯦꯕꯤꯠꯀꯤ ꯄꯥꯁꯄꯣꯔꯠ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯂꯧꯁꯤꯜꯍꯧꯕꯅ ꯃꯤꯂꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯗꯨꯒ ꯗꯦꯕꯤꯠꯅꯁꯨ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯃꯤꯂꯤꯗ ꯍꯥꯏꯗꯣꯛꯂꯝꯗꯦ ꯑꯁꯣꯝꯗ ꯔꯣꯂꯦꯟꯅ ꯗꯦꯕꯤꯠꯀꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯗꯦꯕꯤꯠꯀꯤ ꯃꯄꯥ ꯑꯃꯁꯨꯡ ꯃꯃꯥꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯂꯧꯔꯝꯃꯤ ꯑꯁꯨꯝꯅ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯑꯁꯤ ꯂꯧꯔꯕ ꯃꯇꯨꯡꯗ ꯔꯣꯂꯦꯟꯅ ꯗꯦꯕꯤꯠꯀꯤ ꯃꯄꯥꯕꯨ ꯍꯥꯠꯂꯝꯃꯤ ꯃꯔꯝꯗꯤ ꯄꯂꯥꯗꯤꯟꯁꯤꯡ ꯑꯁꯤꯅ ꯖꯝꯄꯔꯁꯤꯡꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯂꯧꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯄꯨꯝꯅꯃꯛꯄꯨ ꯍꯥꯠꯄ ꯇꯥꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯔꯣꯂꯦꯟꯅ ꯗꯦꯕꯤꯠꯀꯤ ꯃꯄꯥ ꯑꯗꯨ ꯍꯥꯠꯂꯝꯕꯅꯤ ꯗꯦꯕꯤꯠꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯂꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯒ꯭ꯔꯤꯐꯤꯟꯒꯤ ꯃꯇꯦꯡ ꯂꯧꯅꯅꯕ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯒ꯭ꯔꯤꯐꯤꯟꯅ ꯗꯦꯕꯤꯠꯇ ꯍꯥꯏꯔꯛꯏ ꯑꯩꯅ ꯄꯂꯥꯗꯤꯟꯁꯤꯡꯕꯨ ꯍꯥꯠꯂꯤꯕꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯕꯨ ꯍꯥꯠꯄꯤ ꯑꯩꯅ ꯆꯍꯤ 5 ꯁꯨꯔꯛꯄꯗ ꯄꯂꯥꯗꯤꯟꯁꯤꯡꯅ ꯑꯩꯒꯤ ꯄꯦꯔꯦꯟꯠꯁꯤꯡꯕꯨ ꯍꯥꯠꯈꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯄꯂꯥꯗꯤꯟꯁꯤꯡꯕꯨ ꯊꯤꯗꯨꯅ ꯍꯥꯠꯂꯤꯕꯅꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯒ ꯗꯦꯕꯤꯠ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯗꯨꯒ ꯖꯝ ꯇꯧꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗ ꯃꯄꯥꯒꯤ ꯑꯁꯣꯛꯄ ꯍꯛꯆꯥꯡ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯗꯦꯕꯤꯠꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯄꯥꯕꯨ ꯂꯧꯈꯠꯇꯨꯅ ꯇꯦꯂꯤꯄꯣꯔꯠ ꯇꯧꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯗꯦꯕꯤꯠꯅ ꯃꯄꯥꯕꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯊꯝꯂꯝꯂꯒ ꯒ꯭ꯔꯤꯐꯤꯟꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯖꯝ ꯇꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯒ꯭ꯔꯤꯐꯤꯟꯗ ꯑꯩꯈꯣꯏ ꯑꯅꯤ ꯇꯤꯝ ꯑꯃ ꯑꯣꯏꯔꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯜꯂꯕꯗꯤ ꯔꯣꯂꯦꯟꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯔꯣꯂꯦꯟꯅ ꯑꯩꯒꯤ ꯃꯔꯝꯗ ꯏꯟꯐꯣꯔꯃꯦꯁꯟ ꯄꯨꯝꯅꯃꯛ ꯈꯪꯈ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯃꯤꯂꯤꯕꯨꯁꯨ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯑꯩꯒꯤ ꯏꯄꯥꯕꯨ ꯍꯥꯠꯈꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯅ ꯃꯤꯂꯤꯕꯨ ꯁꯣꯏꯗꯅ ꯀꯟꯒꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯒ꯭ꯔꯤꯐꯤꯟꯅ ꯌꯥꯔꯝꯗꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯦꯂꯤꯄꯣꯔꯠ ꯇꯧꯗꯨꯅ ꯆꯥꯏꯅꯥꯗ ꯆꯠꯈꯤ ꯗꯦꯕꯤꯠꯁꯨ ꯒ꯭ꯔꯤꯐꯤꯟꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯥꯏꯅꯥꯗ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯐꯖꯔꯕ ꯏꯁꯇꯟ ꯀꯌా ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯖꯝ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯃꯇꯝ ꯈꯔ ꯄꯨꯜꯂꯕ ꯃꯇꯨꯡꯗꯒꯤ ꯒ꯭ꯔꯤꯐꯤꯟꯅ ꯗꯦꯕꯤꯠꯀꯤ ꯋꯥ ꯑꯗꯨ ꯌꯥꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯇꯤꯝ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯗꯨꯅ ꯔꯣꯂꯦꯟꯒ ꯊꯦꯡꯅꯅꯕꯒꯤ ꯄ꯭ꯂꯥꯟ ꯌꯥꯅꯔꯝꯃꯤ ꯒ꯭ꯔꯤꯐꯤꯟꯅ ꯗꯦꯕꯤꯠꯇ ꯍꯥꯏꯔꯛꯏ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯆꯠꯇꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯌꯨꯝꯗ ꯈꯨꯠꯂꯥꯏ ꯈꯔ ꯂꯩꯍꯧꯏ ꯈꯨꯠꯂꯥꯏ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯔꯣꯂꯦꯟꯒ ꯊꯦꯡꯅꯕ ꯃꯇꯝꯗ ꯍꯦꯟꯅ ꯂꯥꯏꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯒ꯭ꯔꯤꯐꯤꯟ ꯖꯝ ꯇꯧꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯗꯦꯕꯤꯠꯁꯨ ꯖꯝ ꯇꯧꯗꯨꯅ ꯃꯤꯂꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯇꯣꯞꯄ ꯄꯂꯥꯗꯤꯟ ꯑꯃꯒ ꯔꯣꯂꯦꯟꯒ ꯃꯤꯂꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯗꯦꯕꯤꯠꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤꯂꯤꯗ ꯖꯝꯄꯔꯒꯤ ꯃꯔꯝꯗ ꯍꯥꯏꯔꯝꯃꯤ ꯑꯃꯁꯨꯡ ꯖꯝ ꯇꯧꯗꯨꯅ ꯎꯠꯂꯝꯃꯤ ꯃꯗꯨ ꯎꯔꯒ ꯃꯤꯂꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯗꯨꯒ ꯗꯦꯕꯤꯠꯅ ꯃꯤꯂꯤꯕꯨ ꯄꯨꯗꯨꯅ ꯒ꯭ꯔꯤꯐꯤꯟꯒꯤ ꯃꯌꯨꯝꯗ ꯖꯝ ꯇꯧꯗꯨꯅ ꯆꯠꯂꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯔꯣꯂꯦꯟꯒꯤ ꯃꯐꯝꯗ ꯃꯦꯆꯤꯟ ꯑꯃ ꯂꯩꯔꯝꯃꯤ
ꯃꯦꯆꯤꯟ ꯑꯁꯤ ꯑꯦꯅꯔꯖꯤ ꯃꯈꯜ ꯀꯌꯥ ꯀ꯭ꯔꯤꯌꯦꯠ ꯇꯧꯗꯨꯅ ꯗꯥꯏꯃꯦꯟꯁꯟ ꯑꯃꯗꯒꯤ ꯑꯇꯣꯞꯄ ꯗꯥꯏꯃꯦꯟꯁꯟ ꯑꯃꯗ ꯇꯦꯂꯤꯄꯣꯔꯠ ꯇꯧꯗꯨꯅ ꯆꯠꯄ ꯉꯝꯂꯝꯃꯤ ꯍꯥꯏꯕꯗꯤ ꯖꯝꯄꯔ ꯑꯃꯒꯨꯝꯅ ꯔꯣꯂꯦꯟꯅ ꯃꯦꯆꯤꯟ ꯑꯗꯨꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯒ꯭ꯔꯤꯐꯤꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯐꯨꯅꯔꯝꯃꯤ ꯔꯣꯂꯦꯟꯒꯤ ꯑꯜꯇ꯭ꯔꯥ ꯋꯤꯄꯟ ꯑꯃꯒꯤ ꯋꯥꯌꯔꯅ ꯗꯦꯕꯤꯠꯄꯨ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯔꯣꯂꯦꯟꯅ ꯗꯦꯕꯤꯠꯄꯨ ꯍꯥꯠꯅꯅꯕ ꯇꯧꯔꯛꯄꯗ ꯒ꯭ꯔꯤꯐꯤꯟ ꯂꯥꯛꯂꯗꯨꯅ ꯗꯦꯕꯤꯠꯄꯨ ꯀꯜꯂꯝꯃꯤ ꯔꯣꯂꯦꯟꯅ ꯖꯝꯄꯔꯁꯤꯡ ꯑꯗꯨꯒ ꯐꯨꯅꯕ ꯑꯗꯨ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯗꯨꯅ ꯃꯤꯂꯤꯕꯨ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈꯤ ꯃꯔꯝꯗꯤ ꯔꯣꯂꯦꯟꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯗꯦꯕꯤꯠꯅ ꯃꯤꯂꯤꯕꯨ ꯁꯣꯏꯗꯅ ꯀꯟꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯁꯣꯝꯗ ꯒ꯭ꯔꯤꯐꯤꯟꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯄꯂꯥꯗꯤꯟꯁꯤꯡꯕꯨ ꯍꯥꯠꯅꯅꯕ ꯍꯥꯏꯗꯨꯅ ꯈꯨꯠꯂꯥꯏ ꯑꯃ ꯁꯦꯝꯗꯨꯅ ꯊꯝꯂꯛꯄꯅꯤ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨꯗ ꯄ꯭ꯔꯦꯁ ꯇꯧꯕ ꯃꯇꯝꯗ ꯄꯂꯥꯗꯤꯟ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯈꯤꯕ ꯉꯝꯂꯝꯃꯤ ꯒ꯭ꯔꯤꯐꯤꯟꯅ ꯗꯦꯕꯤꯠꯇ ꯈꯨꯠꯂꯥꯏ ꯑꯗꯨꯒꯤ ꯑꯥꯏꯗꯤꯌꯥ ꯄꯤꯔꯗꯨꯅ ꯄꯂꯥꯗꯤꯟꯁꯤꯡꯕꯨ ꯃꯥꯡꯍꯟꯈ꯭ꯔꯁꯤ ꯍꯥꯏꯕꯗ ꯗꯦꯕꯤꯠꯅ ꯊꯤꯡꯂꯝꯃꯤ ꯃꯔꯝꯗꯤ ꯄꯂꯥꯗꯤꯟꯁꯤꯡꯅ ꯃꯤꯂꯤꯕꯨ ꯄꯨꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯂꯤꯁꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯈꯤꯒꯅꯤ ꯈꯟꯕꯗ ꯒ꯭ꯔꯤꯐꯤꯟꯅ ꯗꯦꯕꯤꯠꯇ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯄꯂꯥꯗꯤꯟꯁꯤꯡꯕꯨ ꯂꯣꯏꯁꯤꯟꯒꯦ ꯈꯜꯂꯕꯗꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯈꯔ ꯇꯧꯕ ꯇꯥꯕꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯗꯦꯕꯤꯠꯅ ꯒ꯭ꯔꯤꯐꯤꯟꯒꯤ ꯋꯥ ꯑꯗꯨ ꯌꯥꯔꯝꯗꯦ ꯑꯗꯨꯒ ꯒ꯭ꯔꯤꯐꯤꯟꯗꯒꯤ ꯈꯨꯠꯂꯥꯏ ꯑꯗꯨꯒꯤ ꯔꯤꯃꯣꯠ ꯑꯗꯨ ꯂꯧꯗꯨꯅ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯖꯝ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯐꯨꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯀꯨꯏꯅ ꯐꯨꯅꯔꯕ ꯃꯇꯨꯡꯗ ꯗꯦꯕꯤꯠꯅ ꯒ꯭ꯔꯤꯐꯤꯟꯕꯨ ꯄꯥꯋꯔ ꯂꯥꯏꯟ ꯑꯃꯗ ꯄꯜꯍꯜꯂꯝꯃꯤ ꯃꯗꯨꯗ ꯒ꯭ꯔꯤꯐꯤꯟꯅ ꯗꯦꯕꯤꯠꯇ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯎ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯋꯥꯍꯩ ꯑꯁꯤꯗ ꯗꯦꯕꯤꯠꯅ ꯊꯥꯖꯔꯝꯗꯦ ꯑꯗꯨꯒ ꯗꯦꯕꯤꯠꯅ ꯃꯤꯂꯤꯕꯨ ꯀꯟꯅꯅꯕ ꯍꯥꯏꯗꯨꯅ ꯔꯣꯂꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗ ꯄꯂꯥꯗꯤꯟꯁꯤꯡꯅ ꯗꯦꯕꯤꯠꯄꯨ ꯐꯥꯗꯨꯅ ꯊꯝꯂꯝꯃꯤ ꯗꯦꯕꯤꯠꯅ ꯖꯝ ꯇꯧꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯖꯝ ꯇꯧꯕꯗꯤ ꯉꯝꯂꯝꯗꯦ ꯔꯣꯂꯦꯟ ꯗꯦꯕꯤꯠꯄꯨ ꯍꯥꯠꯅꯅꯕ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯗꯦꯕꯤꯠꯅ ꯃꯥꯒꯤ ꯄꯥꯋꯔ ꯄꯨꯝꯅꯃꯛ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯁꯤꯡꯒꯤ ꯏꯔꯣꯜꯅꯨꯡꯗ ꯇꯦꯂꯤꯄꯣꯔꯠ ꯇꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯗꯦꯕꯤꯠꯅ ꯏꯁꯤꯡ ꯑꯗꯨꯗꯒꯤ ꯐꯥꯎꯒꯠꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯍꯥꯟꯅ ꯗꯦꯕꯤꯠ ꯇꯦꯂꯤꯄꯣꯔꯠ ꯇꯧꯔꯛꯈ꯭ꯔꯕ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯗꯨꯗ ꯑꯃꯨꯛ ꯇꯦꯂꯤꯄꯣꯔꯠ ꯇꯧꯔꯛꯇꯨꯅ ꯂꯥꯛꯂꯝꯃꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯗꯨꯗ ꯔꯣꯂꯦꯟꯁꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯨꯅꯔꯝꯃꯤ ꯉꯥꯏꯍꯥꯛ ꯐꯨꯅꯔꯕ ꯃꯇꯨꯡꯗ ꯗꯦꯕꯤꯠꯅ ꯔꯣꯂꯦꯟꯕꯨ ꯇꯦꯂꯤꯄꯣꯔꯠ ꯇꯧꯗꯨꯅ ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝ ꯑꯃꯗ ꯍꯜꯂꯛꯄ ꯉꯝꯗꯅꯕ ꯍꯥꯏꯗꯨꯅ ꯊꯥꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯗꯦꯕꯤꯠꯅ ꯃꯃꯥꯒ ꯎꯅꯅꯕ ꯃꯃꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯗꯦꯕꯤꯠꯅ ꯃꯥꯒꯤ ꯃꯃꯥ ꯑꯗꯨꯁꯨ ꯄꯂꯥꯗꯤꯟ ꯑꯃꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ ꯗꯦꯕꯤꯠꯀꯤ ꯃꯃꯥꯗ ꯋꯥꯔꯦꯞ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ ꯃꯗꯨꯗꯤ ꯗꯦꯕꯤꯠꯄꯨ ꯍꯥꯠꯈꯤꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯗꯦꯕꯤꯠꯄꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯞꯅ ꯆꯠꯈꯤꯕ ꯑꯃ ꯗꯦꯕꯤꯠꯀꯤ ꯃꯃꯥꯅ ꯗꯦꯕꯤꯠꯄꯨ ꯆꯍꯤ ꯀꯌꯥꯗꯒꯤ ꯂꯥꯞꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯃꯥꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯄꯥꯋꯔ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯈꯤꯕꯅ ꯃꯃꯥꯅ ꯃꯆꯥꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯐꯤꯂꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯃꯃꯥꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯁꯥꯡꯂꯕ ꯄꯨꯟꯁꯤꯕꯨ ꯃꯤꯀꯨꯞ ꯑꯃ ꯈꯟꯊꯕ ꯇꯧꯗꯨꯅ ꯀꯠꯊꯣꯛꯄ ꯉꯝꯂꯤ ꯍꯥꯏꯕ ꯑꯁꯨꯝꯅ ꯃꯇꯥꯡ ꯑꯁꯤꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯑꯣꯏꯈꯤ ꯃꯊꯪꯒꯤ ꯅꯨꯡꯉꯥꯏꯔꯕ ꯐꯤꯂꯝ ꯑꯃꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯤ